Chief Minister N. Biren from thadokhre. Governor na ayaba pikre. Alternative arrangement ama laktri fauba makata na Chief Minister gi pampuna wakhangan kre. Trying to suba Manipur Legislative Assembly gi tare suba Assembly session from gadaba nong mamangoy na ngasi nungtil Chief Minister nong thomam Biren na ma ke from thadokpa gi serol governor da pisin kre. Governor na so from thadokpa da ayaba pikre. Haukiba numi kharani asida lengak pairiba BJP manungda khaibung tanabagi achoba mami ama taduna lakraba matung ngasi nungthil pung manga makhairom tabada Chief Minister nongthomam Biren na Raj Bhavan da satuna mahake from thadokpa gi serol Governor Ajay Kumar Bhala da pisin khibane. Alternative arrangement ama laktriba fauba nongthomam Biren caretaker Chief Minister oina leinaba khanghan khre. Chief Minister nongthomam Biren ngarang numidang akhanaba plan amada Delhi da sakhibaga loinana ngasi nungthil pung taraga nithoi makhairom tabada Union Home Minister Amit Shah ga mahaki official residence ta unakhibane. Adu mapu kari wafam da wari sanakhibage haibadi sapsana khangba ngamkhide. Home Minister ga unaraba matung Chief Minister nongthomam Biren amasung North East Coordinator amadi National Spokesperson su oiriba MP Sambiprat yaungna Imphal da thunglaki. Imphal da thunglaba matung ngasi nungthil pung manga ga makhairom tabada Chief Minister nongthomam Biren na MP Sambiprat ga loinana Raj Bhavan da satuna Governor Ajay Kumar Bhala da Chief Minister na mahaki from thadokpa gi serol Governor da pisin ke. Governor da resignation letter da pisin ba aduda BJP Manipur Pradesh ki President S. Sarda, Minister T.S. Bisorjit, Minister Sapam Ranjan, Minister T.S. Basanta Kumar, Minister S. Dingo, Minister Khasim Basum, Minister Awangbum Niumai, Minister S. Susindro, Minister Gobindas Konthokjam, MLA R.K. Imo, MLA Losi Dikho, MLA K.S. Ibomsa, MLA U. Deben, MLA M. Ramesor, MLA T.S. Santi, MLA S. Kunjakishor, MLA Karam Syam, MLA S. Premchandra, Hill Area Committee gi Chairman su oiriba Dipu Gangmai na singba loina khe. Paugi likhun amagi matung inadi Chief Minister nongthomam Biren from thadokhra matung BJP legislator singi manungda anoba lusingba ama khanabagi wafam laibra natraga President rule lakadra haibagi sapsaba haiba ngamdri adumapu hayeng ayuk phawbagi manungda sapsaba amadi khanglaba yai haire. Chief Minister from thadobagi seron pisin bada saruk yaruba amasung thamban sanglen da paumi singa unabada BJP Manipur Pradesh ki President S. Sardana phongdokhibada Manipur miyang ki interest da Chief Minister na mahaki from thadokpa serol adu pisin khibani. Chief Minister gi from thadokpa serol adu Governor na ayaba pikhrabra haina hangba wahang amagi paukhumdi mahangna sapsana pikhide. Party manungda lusingba sinbagi matangda kari leibagi haina hangba wahang amagi paukhumda S. Sardana haujimaki oina masigi matangda karigumba serol amata phangba leite haiki. Amaromda MU da thoram ama yawba lakpada paumi singna hangba wahang amada Minister Gobindas Konthokjamna phongdokhibada opposition gi maikaidagi Assembly reform da no confidence motion pukhatpa haibasi makhoi gi mathongni adubu hairiba motion asina haujik lairiba lengak asida karigumba makhal amatagi safu piba ngamloi maramdi opposition gi masing asi kayano haibasi mipung khudimak ta khangnarabani haike. Chief Minister na ngarang athengbada emergency oina Delhi da sakhibagi matangda hangba wahangda Minister na hai. Chief Minister na Delhi sakhibasi high command gi matung ina sakhibani akupa marol di mahak su khangde haina haike. Panba yabadi haukhiba numi kharani asida Union Home Minister Amit Shah na Manipur Legislative Assembly gi Speaker T.S. Saitapata amasung Mahut Minister Yumnang Khemchanbu tongan ba Delhi da kauduna unaba laikhrabani adumapu Union Home Minister ga unaba aduda kari wari sanakhibagi haibagi matangdadi phongdo haiba yakhidabani. Raj Bhavan dagi thengna thadorpa serol amada ngasi nungthil Chief Minister nongthomam Biren amasung Council of Ministers sing from thadopagi wafam adu Governor na Ajay Kumar Bhala na ayaba pikhibaga loinana alternative arrangement ama laktriba fawba makhata na Chief Minister ki from funaba khangan khre haire. Makhatarpa pauda kakmayay IRB post tagi nongmay mapal lakhre lekay miyam na yaningdaba utuna wakan mifam sa thakhre. Ngarang numidang pung tarin makhairom tarakpa matamda nongpok siyang may police station gi manungsan ba kakmayay da hangba IRB post amada sakhangdaba singna overpower tawraba matung nongmay mapal lakhibagi mayokta ngasi lamdam adugi miyam na hairiba IRB post asigi manakta yaningdaba phongdoktuna wakan mifam famkhre.
Thaudo adu ngarang numidang pung 8 rom tarakpa matamda gari 8 ta lakpa miyoisingna kakmayai da hangleba IRB post asida changsilaktuna IRB personnel sing overpower tawraba matung AK-47 rifle ahum SLA taruk punna nongmai mapan asi laklaga pukhibani haire thaudo adu lekai miyamna khangnarakpadagi khunja singna mafam aduda thomjilaktuna security single loinana nongmai lakpada yawba miyoising adu phauba ngamkhi haire tungda miyoi adu nongpok semai police station amadi yairupo police station dagi ahenba police personnel sing laktuna miyamna phakhiba miyoi adu khusinakhi adumapo official oiba pau amata police ki maikei dagi hojik phawbagi oina phongdorakpa leitri nongmai lakhiba adu yaningdaba phongdoktuna ngasi nungthil kakmayai lekai da leiba IRB post asigi mamangda lekai miyamna wakan wifam famduna khongjang jangsinki khongjang aduda saruk yakhibi maira paibi amana phongdorakpada lamdam asida thoklibe irang asi haurakpa matamda kakmayai khulgi miyam lanjena rurabani lengangna IRB thambibadagi khunjasing ingna singna leiba haurakibani adubu ngarang numidang khul asibu ngangliba IRB post asidagi masak khangdaba singna overpower tawduna nongmai lakhibadagi mafam asida leiramba IRB sing loina lokhat pikhre miyam bungangliba IRB singdagi khulai munbirabanina makhoisu loina hankhre maram aduna khunjasingna leiba ngamlaroi haiduna Manipur lengangna ahenba state forcing thambiduna khunjasing butangdu leitana leihanbiyo asinguma laibak thiba thawdo asi makha thana thogan biganu haikhi